ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯁꯦ ꯑꯩꯒꯤ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯊꯣꯡꯒꯦꯗꯣ ꯎꯍꯜꯂꯛꯀꯦ ꯍꯔꯤꯕꯣꯞ ꯃꯌꯥꯝꯁꯦ ꯃꯃꯥꯗꯣ ꯍꯔꯤꯕꯣꯞ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯔꯤꯕꯣꯞ ꯌꯥꯝꯃꯦ ꯊꯥꯎ ꯍꯩꯔꯒꯦ ꯃꯩ ꯂꯥꯛꯑꯦ ꯐꯥꯏꯅꯦꯜꯂꯤ ꯃꯩꯗꯣ ꯃꯨꯠꯂꯨꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯂꯥꯛꯑꯦꯗꯣ Moroknya macam itu motor sagala tadi siam sawo cetam losa. Ada apa? Nama apa? Zira. Zira sih. Powdernya apa? Apa? Manam nushiraba. Manam nushirabo. Mulla apne khazar. Garam masala khara hapke. Garam masala manam gunung sisi beno. Manam si inok si. Ya mandura yani ko. Ya. Mulla apne khazar. Mulla matang do otki ye do. Kaya manam day ngawre teton. Manam si inok si. Mulle fazana hapa yani hapa Uyanse achobada thongse achobada thongmasina nungaiyeba uyanse akhengidi thagi taret thongchanbaneba khambra aduga aina komna thonginbagi nganu sida thonge haribop se lotho haurini nganu se aribaneba yam libadodi nganu sari sari ayoba na hangdi am thi liraba nganu neba aduna ma munlakpada si haribop se
ꯄꯠꯂꯗꯕ ꯑꯗꯨꯅ ꯂꯧꯊꯣꯛꯍꯧꯔꯦ ꯉꯥꯛꯇꯪ ꯑꯣꯠꯈꯤꯒꯦ ꯑꯗꯨꯒ ꯃꯩ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯕꯤꯔꯅꯤ ꯐꯅ ꯀꯨꯏꯅ 30-40 ꯃꯤꯅꯠꯁꯃꯨꯛ ꯊꯝꯕ ꯌꯥꯅꯤ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯨꯛ ꯅꯞꯄ꯭ꯔꯅ ꯌꯦꯡꯕꯤꯗꯧꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯉꯥꯅꯨꯁꯦ ꯌꯥꯝ ꯂꯤꯔꯕꯅꯤꯅꯅꯦ ꯃꯩ ꯂꯩꯊꯔꯒ ꯃꯨꯟꯍꯟꯕ ꯌꯥꯔꯣꯏꯕ ꯈꯔ ꯀꯨꯏꯅ ꯃꯍꯤ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ ꯃꯁꯥꯒꯤ ꯑꯗꯣ ꯊꯝꯈꯤꯅꯤ ꯃꯩ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯉꯥꯛꯇꯪ ꯑꯣꯠꯈꯤꯒꯦ ꯑꯣꯠꯄꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯣꯠꯂꯤꯈꯩ ꯍꯥꯎꯋꯦ ꯃꯆꯨꯁꯤꯗꯤ ꯐꯖꯅ ꯐꯖꯕ ꯍꯧꯔꯝꯃꯦ ꯑꯩꯁꯦ ꯐꯅ ꯀꯨꯏꯅꯁꯨ ꯂꯩꯊꯔꯨꯔꯕꯅꯦꯕ ꯑꯗꯨꯒ ꯈꯔ ꯑꯃꯨꯛ ꯑꯣꯠꯈꯤ ꯑꯣꯠꯄꯁꯤꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯌꯥꯝ ꯍꯦꯟꯕꯅꯦ ꯑꯣꯠꯂꯒ ꯊꯣꯡꯕꯁꯦ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯃꯁꯥꯒꯤ ꯃꯍꯤꯅꯦ ꯊꯣꯛꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯉꯧꯈꯤꯒꯦ ꯑꯗꯨꯒ ꯃꯨꯜꯂꯛꯄ ꯍꯧꯔꯛꯄ ꯃꯨꯜꯂꯀꯥꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯃꯨꯟꯕꯒꯤꯗꯣ ꯑꯗꯨꯗꯨꯗ ꯑꯣꯏꯅ ꯃꯍꯤ ꯍꯥꯞꯈꯤ ꯍꯥꯎꯗꯧ ꯃꯥꯟꯕ ꯆꯦꯇ ꯃꯅꯝꯅ ꯄꯦꯜꯂꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯆꯥꯔꯨꯔꯣ ꯑꯗꯨꯗꯤ ꯃꯅꯝꯁꯤꯅ ꯄꯦꯜꯂꯦ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯁꯤꯅ ꯃꯅꯝꯁꯦ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯅꯍꯥꯟꯈꯩꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯅ ꯃꯅꯝꯁꯦ ꯅꯨꯡꯁꯤ ꯉꯁꯤꯒꯤꯁꯦ ꯉꯁꯤ ꯃꯅꯝꯁꯦ ꯀꯔꯤꯅꯣ ꯐꯖꯅ ꯅꯨꯡꯁꯤꯃꯜꯂꯦ ꯍꯥꯏꯕ ꯃꯅꯝ ꯅꯨꯡꯁꯤꯃꯜꯂꯦ ꯍꯥꯏꯕ ꯃꯁꯥꯒꯤ ꯃꯍꯤꯈꯩꯗꯣ ꯂꯣꯏ ꯀꯪꯍꯟꯈ꯭ꯔꯦ ꯑꯣꯠꯂꯒ ꯉꯧꯔꯒ ꯍꯧꯖꯤꯛ ꯃꯍꯤ ꯈꯔ ꯍꯥꯞꯄꯒꯦ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯤꯗꯤ ꯑꯁꯥꯕꯅꯦꯕ ꯍꯥꯞꯇꯣꯏꯁꯦ ꯑꯩꯗꯤ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯨꯜꯂꯛꯄꯒꯤꯗꯨꯗꯅ ꯂꯥꯁꯁꯤ ꯈꯔ ꯍꯥꯞꯄ ꯂꯣꯏꯁꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ ꯃꯍꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯨꯂꯞ ꯑꯃꯇꯪꯗ ꯍꯩꯖꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯩꯖꯤꯟꯖꯩ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯃꯤꯗꯣ ꯂꯣꯏ ꯀꯪꯈ꯭ꯔꯦꯗꯅ ꯑꯗꯨꯗꯨꯗꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔ ꯍꯩꯔꯒ ꯑꯃꯨꯛ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯇꯧꯕ ꯁꯤ ꯑꯣꯜꯃꯣꯁ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯤ ꯃꯁꯥꯒꯤ ꯃꯍꯤꯗꯣ ꯂꯣꯏꯔꯛꯄ ꯑꯩꯗꯤ ꯀꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯄ ꯀꯪꯉꯛꯄꯩꯗꯣ ꯂꯩꯊꯔꯒ ꯊꯣꯡꯉꯝꯃꯤꯅꯤꯗꯅ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯑꯣꯠꯂꯒ ꯃꯁꯥꯒꯤ ꯃꯍꯤ ꯂꯣꯏꯔꯛꯄꯒꯤ ꯑꯣꯜꯃꯣꯁ ꯐꯅꯌꯥꯝ ꯃꯨꯜꯂꯦꯕ ꯍꯔꯤꯕꯣꯞꯇꯣ ꯍꯥꯞꯆꯤꯜꯂꯦ ꯃꯍꯤꯁꯨ ꯍꯩꯖꯤꯜꯂꯦ ꯍꯧꯖꯤꯛꯁꯤꯁꯦ ꯈꯔ ꯀꯪꯍꯜꯂꯒ ꯈꯔ ꯌꯥꯝ ꯁꯧꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯅꯤꯟꯁꯦ ꯈꯨꯀꯥꯁꯦ ꯃꯍꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯍꯤꯁꯦ ꯈꯔ ꯀꯪꯊꯍꯟꯈꯤꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤꯒꯤꯁꯦ ꯊꯣꯡꯅ ꯇꯪꯈ꯭ꯔꯦ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯕꯒꯤ ꯁꯤ ꯍꯥꯞꯄꯒ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯎꯕ꯭ꯔꯣ ꯚꯥꯏ? ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯍꯥꯎꯗꯣ? ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯤ